Hi guys, welcome back to my channel. Ado mayam ay sa hojik sudari bondo lairiba ko. Ado mayam ngasi se ay imanabi man phangna chat ke tawri ni ba ko handang nong na khangna ba imanabi ni mayam dilai khangam gani ko mai masak tu upakan mayam loi khangdoi ni ba ko. Ado ay som tadi unadri ngasi na an ba unadoi ni ibai ni se ngasi phangna se na planning sin bani. Ado mayam ay chala kanda phangna kanda ko ay मैम तो उलग के बको दो ऐसे हजिक खोई का गाई ने बको आई बुदी लोशन बा लोइरे लोशन लोइरे असिगगी बुदी जाम है ना लाप बुदी लाप ते मिनिट 13 मु तो माइ चंगम गनी अदो आई हजिक मोय चतोय नि कोइबा अदु चलगा मैम आई बंतम के उलग के यमिना से हाना लेंगे तदी खंगना दे दुगा चखरा कान द खंगना रि ने बा मैम आई जो रहा उलग के तो कना नॉय तो मैम उड़ खंग नहीं मैम बस और मतलब मिट्टी का जो चलने का कहते हैं मेरे हाई स्कूल चले थे ओ सिसिरो ये जो मैंग लम्बा ओए कनो मैंग लम्बा मा का कनो सना दो सना ही मैम का इधर ओ मुझे सोम द तुरियन होई नि नत्रा संगान द लई हाय सिंता नोई से चिक प्रो नंगी जंक्शन जाऊ रहे थे क्या नमो रो पेन नमो रो है का खाना ano din eh lagu na ako na masaka mang so su di khang dieng gina mang so su dieng gina ikai kare मैम कनानो खंग जेंगु kai di कई इकाई नो ने sumne इदी नंबर मीम ना कई इकाई दोइ नो मम ताइ रो वा hai nu ma ini kai ni ai hoji thanai इस यारे यारे ai di khara wang angan bani ko phone ta rabte phone ta rabte ai su ngang itu di no asing mo angang ya malibo angang asing bagi phone ta ne khai mai de ante mamai pak ong na pak maliba asing mo di pi pi yes ai si pak pani ba ai di nang real do ni pa iba nang ai pak pani ai hoji ai si kom na te ai di ne nang na bu sai si sai gi kano jo line ji chon tha bai ta si si khar bu changri ni hana di si pura thalam ni adu ni akoi kano isa no ba mi ani una bai na ikai de ba nang na pa ba ora ma de ni ikai na ji si na ano machine ni na kai de machine na kai mi kai ngai lai te da koi ma ta ni ikai do yo ji ba ako yan no si lawja ro ba ra si ma ikai ngai ako yan no si lawja ra ida jam no ai ngong asi nang phang na ba se thaga da na ta asing mai ne asing na thaga na bidana phang na bagani phang na phang ni phone na ta ka ta ki ta si si ma ahing tum ga ngai na bu si jam thaga na phang na ri ni bai ni ki plan ni koi sina koi ka ai nya ba koi sangoi ko na ri nya मैं वो ताइसेन से मी ते दि खोंग ने तो इमोन दि खोंग दे मन दि इना बै वानी बो इस यारे भी म पक्त्रे thom na mu lai si jong नंग दि प्रा जाना बिनी नत्रा du lai na lai ma ma pe nom sa gi mai mà mai thì không muốn thì con rồi tôi mai mà làm cái gì mà इबाइनी से हुजु वाथिंग आंग ना रि को कुइ आहान म फंग ना बगी वारी नु आई बि दुनिया बा तो से खंगा बा इंस्टाग्राम की मरम कदी करा से इबाइनी से वारी सानारी मा फोन लाई अदुनि मैम जाम नुंगाइ रे मोदे लाकपसे उनाना वारी बताइ सानाना को यम नुंगाइ रे बा तो इबाइनी वाथिंग आंग रि माइगी ताइसेन सि सुने अदुम इनाना ले ai ga jana khare mai taisen je ai mo de ke shun khong de tôi em anh cũng không ra rồi nè मैम हुजिक इबाइनी से सनागी चैनल द मुकबांग तौना बे सना कन्ना थोंग को थाक लांगना रि tamda mu bang na te dai ban to do sin na ka होय तो पुना बगी na bai cha चा का मा सामिन से jam hai ba da mu bang ne अदम मुकबांग में तौरगे हैना asi gi sini ne no da je kan gi do gi do mang hu se si pai ba gi do si pai ba gi se si pai ba gi se se no ne ngi to ni ba अदुदी उगी बनी u gi bro अदुदी फोटो पे दुदी माई मथा ते इदु से जामी मा सना हुजिक मथा याम कन सारी मा हुजिक मा मथा याम टेंशन जाम बुई sari du na ai सना से याम टेंशन पुबी मी ओइ ले रमे मैं adu je ni si ta ngai ne अनि adu na ko na gi je do ku tha la ku tha ba gi su ka oi ka dai je ai ju खंदे कुथा बेगी सेटिंग दे दियो यमने माई फोन जे खरा आइना सेमदो पियो है do gi no de mo in so te tin ban jong mo do इंसर्ट तक इडिट तबसु खा ताकपिरम मै आइसु हाइता हाइता ननि को तौजरी से अस मोन दे ले खितंग दे है मारे दुना ताकपिरम मगे ai di phan ban jong ma khut do na tam na ne ai cham dan se ai tilong pai pai na tau ni
ꯑꯩꯈꯣꯏꯒꯤ ꯕꯤꯖꯤ ꯑꯣꯏꯅ ꯕꯩ ꯆꯥꯡꯁꯦ ꯃꯥ ꯖꯦꯔꯨꯝ ꯃꯔꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯖꯦꯔꯨꯝꯒ ꯆꯥ ꯉꯝꯖꯔꯣꯏ ꯄꯣꯁꯥꯝꯅ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯆꯥꯕ ꯍꯩꯅꯩꯌꯦꯕ ꯑꯩꯗꯨꯗꯤ ꯉꯁꯤꯅꯦ ꯍꯟꯕꯗ ꯃꯁꯥꯗꯣ ꯅꯣꯏꯊꯣꯛꯍꯜꯂꯒ ꯊꯥꯔꯒꯦ ꯅꯪꯁꯦ ꯈꯔꯒ ꯅꯣꯏꯕꯁꯦ ꯑꯃꯨꯛ ꯅꯣꯏꯊꯣꯛꯑꯗꯤ ꯐꯖꯔꯅꯤ ꯅꯦꯝ ꯆꯠꯄꯗ ꯅꯃꯥꯅ ꯀꯔꯤ ꯄꯤꯖꯔꯒꯦ ꯅꯪꯁꯦ ꯈꯜꯂꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯆꯠꯍꯜꯂꯔꯒꯦ ꯁꯤꯗꯤ ꯑꯃꯨꯛ ꯅꯣꯏꯍꯜꯂ ꯊꯤꯍꯜꯂꯒ ꯆꯠꯍꯜꯂꯔꯒꯦ ꯁꯤꯗꯤ ꯑꯩꯁꯨ ꯅꯣꯏꯁꯤꯗꯤ ꯅꯪ ꯌꯥꯝ ꯅꯣꯏꯗꯦ ꯑꯩ ꯌꯥꯝ ꯅꯣꯏꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯅꯅꯦ ꯅꯣꯏꯔꯁꯨꯅꯦ ꯋꯥꯡꯉꯦꯕ ꯃꯥꯗꯤ ꯑꯩꯅꯕꯨꯅꯦ ꯈꯪꯕ ꯂꯦꯡ ꯐꯜꯂꯤ ꯋꯥꯡꯉꯦ ꯑꯗꯨꯗꯨꯅꯅꯦ ꯀꯩꯅꯣ ꯃꯥꯟꯗꯦꯕ ꯑꯩꯅ ꯑꯃꯨꯛ ꯅꯣꯏꯁꯨ ꯅꯣꯏꯔꯤꯃꯤꯗꯣ ꯑꯗꯨꯒ ꯅꯦꯝꯁꯨ ꯅꯦꯝꯃꯤꯃꯤꯗꯣ ꯌꯥꯝ ꯅꯦꯝꯕꯗꯤ ꯑꯣꯏꯗꯦꯗ ꯅꯪꯁꯨ ꯅꯦꯝꯁꯨ ꯅꯦꯝꯃꯤꯅꯤ ꯑꯗꯨꯗꯨꯅꯅꯦ ꯕꯥꯇꯤ ꯃꯨꯂꯥꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯄꯥꯅꯩꯁꯦ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯁꯅꯥ ꯑꯣꯜꯂꯦ ꯁꯅꯥꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯂꯧꯔꯒ ꯁꯅꯥ ꯆꯦꯅꯦꯜ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯍꯧꯖꯤꯛ ꯁꯅꯥ ꯀꯟꯅ ꯆꯥꯛ ꯊꯣꯡꯉꯦꯕ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯅꯥ ꯑꯣꯜꯂꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗ ꯑꯩ ꯁꯅꯥꯒꯤ ꯆꯦꯅꯦꯜ ꯑꯩ ꯈꯥꯏ ꯂꯩꯔꯦ ꯑꯃꯨꯛ ꯍꯦꯔꯥꯖꯤꯠ ꯈꯥꯏꯗꯦ ꯍꯣꯏ ꯁꯅꯥ ꯅꯪ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯤꯅꯦ ꯍꯥ ꯁꯅꯥ ꯅꯪꯒꯤ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯣ ꯍꯥꯏ ꯍꯦꯔꯥꯖꯤꯠ ꯈꯥꯏꯗꯦꯝ ꯄꯨꯂꯧꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯅꯥ ꯁꯤꯡꯍꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯆꯠꯆꯔꯤ ꯁꯅꯥꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯅ ꯑꯩ ꯁꯅꯥ ꯁꯤꯡꯍꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯆꯠꯂꯤꯅꯤ ꯍꯦꯔꯥꯖꯤꯠ ꯈꯥꯏꯗꯦꯝ ꯃꯤ ꯑꯣꯟꯅꯔꯦ ꯍꯥꯏꯌꯦ ꯍꯦꯔꯥꯖꯤꯠ ꯁꯅꯥꯒꯤ ꯀꯩꯅꯣꯁꯦ ꯁꯅꯥꯒꯤ ꯐꯣꯟ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯨꯜꯂꯕꯅꯦ ꯑꯗꯨꯒꯤꯅꯤ ꯑꯣꯏꯅꯥꯝ ꯑꯖꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯟꯕꯤ ꯅꯨꯡꯉꯥꯏꯔꯦ ꯋꯥꯏꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯁꯅꯥꯊꯣꯏ ꯂꯨꯋꯥꯡ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯕꯥꯏ ꯔꯣꯃꯤ ꯁꯨꯖꯦ ꯑꯩ ꯆꯥꯛꯏꯀꯣ ꯁꯨꯁꯤ ꯆꯥꯛꯀꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯈꯤꯒꯦ ꯁꯅꯥꯔꯤꯁꯤꯒ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯂꯩꯔꯦ ꯃꯨꯂꯥꯒ ꯍꯥꯞꯄꯒ ꯍꯥꯎꯅꯤ ꯀꯣꯜꯍꯋꯥꯏꯒ ꯍꯥꯞꯄꯒ ꯁꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯣ ꯇꯦꯡꯀꯣꯠꯀ ꯐꯖꯅ ꯁꯅꯥꯅ ꯇꯧꯔꯦ ꯁꯤꯒ ꯖꯩꯔꯨꯝ ꯂꯩꯔꯦ ꯕꯣꯔꯥꯁꯨ ꯂꯩ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯕꯣꯔꯥ ꯕꯣꯔꯥ ꯂꯩꯔꯦ ꯀꯥꯍꯦ ꯕꯣꯔꯥꯁꯨ ꯎꯞꯁꯟꯒꯦ ꯀꯥꯗꯕꯗꯤ ꯕꯣꯔꯥꯁꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗ ꯃꯉꯣꯟꯗ ꯖꯦꯠꯂꯤꯉꯩꯗꯅꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯖꯦꯁꯟꯅꯅꯦ ꯕꯣꯔꯥꯁꯦ ꯄꯨꯡꯀꯥ ꯀꯥꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯑꯦꯟꯖꯥꯡꯗꯤ ꯀꯥꯗꯦ ꯕꯣꯔꯥꯁꯦ ꯊꯥꯏꯌꯦꯕ ꯑꯗꯨꯅꯅꯦ ꯆꯥꯔꯒ ꯁꯦ ꯕꯣꯔꯥ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯈꯔ ꯀꯥꯊꯣꯛ ꯏꯁ ꯈꯇꯪ ꯀꯥꯔꯦꯅꯦ ꯀꯥꯗꯦ ꯀꯥꯔꯦꯅꯦ ꯁꯦ ꯑꯩ ꯊꯝꯖꯦꯜ ꯊꯝꯒꯦ ꯕꯣꯔꯥꯗ ꯄꯥꯏꯔꯒꯦ ꯀꯥꯔꯁꯨ ꯍꯥꯎꯅꯤ ꯀꯩꯅꯣ ꯀꯩ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯎꯅꯤ ꯋꯥꯎ ꯐꯖꯕꯅ ꯁꯅꯥ ꯀꯩꯅꯣꯅꯦ ꯐꯖꯕꯅꯤ ꯍꯣꯔꯦꯟ ꯅꯪ ꯐꯖ ꯊꯣꯛꯍꯜꯂꯣ ꯅꯪ ꯃꯁꯛꯅꯤ ꯐꯖꯩ ꯍꯥꯏꯗꯣ ꯀꯩꯅꯣꯅꯦ ꯁꯤ ꯍꯥꯞꯄꯁꯤꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯁꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯔꯦꯗꯤ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯔꯛꯑꯒꯦ ꯁꯤꯁꯦ ꯁꯅꯥꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯄꯥꯄꯔꯁꯤ ꯃꯄꯥꯟ ꯊꯝꯒꯦ ꯍꯣꯏ ꯄꯥꯄꯔꯁꯦ ꯎꯏꯅꯦ ꯂꯣꯏꯗ ꯍꯥꯞꯄꯁꯦ ꯁꯅꯥꯅ ꯌꯥꯝ ꯐꯖꯅ ꯃꯊꯦꯜ ꯇꯧꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯆꯝꯕ ꯃꯊꯦꯜ ꯈꯛꯇꯅꯤ ꯁꯤ ꯑꯆꯝꯕꯁꯤꯅ ꯍꯥꯎꯗꯕ ꯊꯥꯎꯒꯨꯝꯕꯁꯦ ꯆꯥꯕ ꯉꯝꯗꯦꯕ ꯏꯔꯣꯟꯕꯁꯤꯗꯅꯤ ꯏꯁꯤꯡ ꯄꯨꯔꯛꯇ꯭ꯔꯤ ꯃꯥꯅ ꯏꯁꯤꯡꯕꯨ ꯔꯦꯗꯤꯅꯤ ꯅꯨꯡꯁꯤꯕꯅ ꯃꯣꯍꯅꯤꯅꯦꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤ ꯑꯣꯏ ꯑꯗꯣ ꯃꯌꯥꯝ ꯏꯕꯥꯅꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯨꯛꯕꯥꯡ ꯇꯧ ꯂꯣꯏꯔꯒ ꯇꯞ ꯇꯥꯏ ꯆꯥꯁꯤꯜꯂꯣꯏꯔꯒꯅꯦ ꯍꯥꯁꯃꯂꯥ ꯆꯥꯔꯒ ꯑꯁꯃꯥ ꯆꯥꯕꯒꯤ ꯏꯕꯥꯅꯤ ꯑꯩꯁꯨ ꯍꯥꯁꯃꯂꯥ ꯆꯥꯔꯤ ꯍꯣꯏ ꯏꯕꯥꯅꯤ ꯃꯇꯝ ꯂꯦꯜꯂꯦ ꯑꯁꯃꯥ ꯆꯥꯔ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯦꯟꯗꯣꯏꯅꯤꯅ ꯃꯌꯥꯝ ꯁꯅꯥꯒ ꯇꯤꯟꯅꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯣ ꯃꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒꯅꯦ ꯑꯍꯥꯎꯕ ꯑꯩ ꯇꯤꯟꯅꯅꯤꯡꯕ ꯃꯤ ꯂꯩꯔꯗꯤ ꯂꯥꯛꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯕꯨꯛꯁꯨ ꯆꯝꯃꯦꯕꯀꯣ ꯅꯣꯏ ꯃꯃꯥꯁꯨ ꯁꯥꯊꯤꯅ ꯐꯩ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯏꯀꯥꯏꯖꯩꯕ ꯑꯩꯗꯨꯗꯤ ꯁꯅꯥ ꯃꯊꯪꯗ ꯑꯩ ꯂꯥꯛꯑꯔꯣꯏ ꯏꯅꯦ ꯍꯥꯞꯄꯛꯀꯅꯣꯕ ꯍꯣꯏ ꯃꯥ ꯏꯀꯥꯏꯖꯩꯌꯦ ꯃꯥ ꯌꯦꯡꯅꯦ ꯁꯅꯥꯅ ꯂꯥꯛ ꯁꯥꯄꯣꯟꯒ ꯍꯥꯞꯆꯜꯂ ꯇꯧꯔꯤꯁꯤ ꯌꯦꯡꯅꯦ ꯇꯜꯂꯤ ꯏꯀꯥꯏꯖꯩ ꯄꯣꯏ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯁꯤꯕꯥꯗ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯁꯤꯕꯥꯅ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯃꯊꯪ ꯊꯥꯗ ꯂꯥꯛꯀꯅꯤ ꯂꯥꯛꯇ꯭ꯔꯗꯤ ꯏꯅꯦꯁꯨ ꯑꯁꯤ ꯅꯤꯅꯦ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯅꯪꯒ ꯁꯅꯥꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯈꯪꯅꯕ ꯐꯅꯦꯛꯀ ꯍꯥꯞꯆꯟꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏꯕꯣ ꯑꯩ ꯑꯁꯨꯝ ꯄꯥꯏꯔꯒꯦ ꯅꯤꯅꯦꯗ ꯌꯥꯝ ꯋꯥꯕꯤꯈꯔꯦ ꯃꯥꯗꯨ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤꯗꯨ ꯂꯣꯏꯅ ꯁꯅꯥꯅ ꯐꯦꯡꯗꯦꯀꯣ ꯃꯌꯥꯝ ꯅꯤꯅꯦꯅ ꯂꯣꯏ ꯋꯥꯔꯤꯅꯤ ꯊꯣꯡꯕꯗꯩ ꯊꯥꯛꯄꯗꯒꯤ ꯃꯌꯥꯝꯗꯨꯝꯗꯤ ꯁꯦꯡꯅ ꯍꯥꯏꯔꯝꯃꯒꯦ ꯂꯥꯎ ꯁꯅꯥ ꯇꯧꯕꯗꯨꯅꯤ ꯇꯥꯏꯁꯦꯟꯁꯦ ꯕꯥꯏ ꯕꯥꯏ ꯇꯥꯏꯁꯦꯟ ꯌꯥꯝ ꯆꯟꯕꯤꯁꯦ ꯇꯤꯡꯈꯠꯇꯅ ꯑꯩꯅ ꯄꯤꯖꯕꯤꯔꯕꯅꯦꯕ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯅꯦ ꯃꯁꯥꯁꯦ ꯐꯤꯁꯦ ꯆꯥꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒ ꯇꯥꯏꯒꯔꯒꯅꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯦꯗꯔꯁꯤꯁꯨ ꯂꯥꯎ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯟꯕꯤ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯄ ꯇꯞꯇꯥꯏ ꯄꯤꯖꯔꯦ ꯍꯧꯖꯤꯛ ꯐꯨꯔꯤꯠꯁꯨ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ
ꯈꯪꯗꯦꯀꯣ ꯂꯝꯕꯤꯗ ꯆꯤꯜꯂꯞ ꯇꯧꯅꯒ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝ ꯆꯥꯎ ꯍꯥꯏꯈꯤꯗꯦꯗ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯖꯔꯤꯅꯦ ꯍꯥꯎꯕꯗꯒꯤ ꯌꯦꯡꯗꯨ ꯏꯆꯥ ꯏꯁꯨ ꯑꯅꯤꯁꯤꯅ ꯇꯧꯏ ꯁꯦꯝꯕꯩ ꯂꯥꯛꯎ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯇꯦ ꯂꯥꯛꯑꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥ ꯄꯨꯔ ꯂꯥꯛꯀꯅꯤ ꯂꯥꯛꯎꯕ ꯑꯗꯣ ꯍꯥꯏꯗꯤꯅꯦ ꯂꯦꯛꯄꯗꯤ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯩꯗꯤ ꯂꯥꯛꯄꯁꯤꯗꯤ ꯂꯦꯞꯄꯒꯤ ꯋꯥꯅꯤ ꯅꯠꯇꯦ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯂꯥꯛ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯥꯛꯑꯣ ꯅꯔꯥꯟꯗꯣ ꯇꯧꯔꯗꯤ ꯅꯍꯥꯟ ꯆꯠꯁꯤꯔꯥ ꯅꯔꯥꯟꯗꯨꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯀꯤꯕ ꯃꯐꯝꯅꯤ ꯑꯩ ꯆꯠꯅꯤꯡꯗꯦ ꯅꯪꯅ ꯀꯤꯗꯕꯁꯦ ꯂꯩꯇꯦ ꯑꯩ ꯏꯁꯤꯡ ꯂꯥꯟꯅ ꯆꯠꯄꯁꯦ ꯌꯥꯝ ꯀꯤꯖꯩꯅꯦ ꯑꯗꯣ ꯅꯪꯕꯨ ꯃꯌꯥꯝ ꯉꯁꯤꯅꯦ ꯑꯐꯕ ꯑꯃ ꯁꯅꯥꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯃꯥ ꯃꯨꯛꯕꯥꯡ ꯄꯨꯔꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯟꯕ ꯉꯝꯃꯤꯅꯤ ꯉꯁꯤ ꯃꯥ ꯉꯁꯤ ꯂꯦꯝꯃꯤꯅꯤ ꯑꯩ ꯂꯣꯏ ꯂꯣꯏꯁꯜꯂꯤꯅꯤ ꯑꯗꯨꯅꯤ ꯁꯤꯗ ꯀꯔꯤꯝ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯀꯔꯤꯝ ꯃꯌꯥꯝ ꯍꯥꯞꯇꯦꯗ ꯄꯣꯠꯁꯨ ꯃꯌꯥꯝ ꯍꯥꯞꯆꯜꯂꯦꯕ ꯃꯥꯅ ꯑꯗꯣ ꯏꯀꯥꯏꯖꯔꯦ ꯑꯣꯏꯅ ꯍꯌꯦꯡ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ ꯆꯠꯕꯗ ꯅꯪꯅ ꯑꯃꯨꯛ ꯍꯥꯄꯛꯇꯣꯏꯗꯨꯗꯤ ꯍꯣꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯒ ꯍꯥꯏꯗꯣꯏꯅꯤ ꯍꯥꯄꯛꯀꯅꯨ ꯍꯥꯏꯔ ꯌꯥꯗꯦ ꯀꯥꯏꯅ ꯑꯩ ꯈꯜꯂꯤ ꯍꯥꯏꯖꯜꯂꯗꯣꯏꯅꯤ ꯏꯀꯥꯏꯖꯩꯌꯦ ꯊꯃꯣꯏꯗꯗꯤ ꯈꯟꯗꯣꯏꯅꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯍꯥꯞꯄꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯜꯂꯒꯦꯕꯀꯣ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯆꯟꯕꯤ ꯆꯅꯨ ꯆꯦꯅꯦꯜꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯏꯁꯥꯒꯤ ꯆꯦꯅꯦꯜꯗꯅꯤ